gari adu khamlai adu ubada thembi yingthori moigi thongal yorambaduda masu tapna kumtharai Henry da yinglai thembi do thamoi da kari hairakadage khanna tanikna adubu hai amatta phau haramdana tuminna gari do thoraga chatkre Kauwa sungamda kapchaba natana upai leita imung changlai aduga mamagi photo yinglaga kapchari Ma kaigino nachaba saknongdam thina pokpiramiba thawai magni khanjaduna leizariba mana phauba aibu mirai bire ngasidi ai hiningba phaudre matam pumnamakta mina aigonda phasaba mata khanbidrisa kaigino ngasi phauda Somdana Henry mayum hek yowaga gariga do khamlaga thammi aduga tumina imung changlai Nakanda fazana ningthizana thelaga thamiba mami samlaba mama mapagi sagaiba photo do yinglaga milu pirang ihorei Ima baba noibai ko iraktagi munduna pubi batanatana photo phau mullaga mai thadau pikiba asuk phatraba pukchel pikbo moibudi ngasi su yam nungai leiri adubo aina makoibudi lemna khak tharoi aigi thawai mangkibadi hai adubo ain hingli makhaidi pumnamu thongani talaktuda maning thongde picture phone wari sa sadana noktana changlei phagira asingmani Henry nahan makai fana sounding aso phathara leiba pumnama ngasidi maigi chingpo khaibagumna masadu chaglakle picture di Henry le habasu khangbanate irang pubo wahi ke adana nogli Henry masagi asawba singdu fathaba ngamda Kutum chena tasilaga changsilai aduga phone no munlaga sapo kanna langaga thugai sidana tana picture da kupang thari aina nangsangarang gi angang ni khanna sum yeng duna lakpani ichin sida yuhai matta kang thoktana lakpani aduk angang oiriba nangna phone am pairaga irang tawraga leiba aina sum yengba sida nang ayama leiri habagi kem tawdaba nang da khalagi ngasidi dada ai matung tawrai ai yam lali Henry phuba lepte asawba henman mana kemta phathaba tawdana chai amana phugalei magi asawa pumnama picture da loina tainari picture lebak da kham phamaga lanjere haina kapi nang tawri thabak to ai khangamoi khanbro ngasi phauda ai nang dangno tawbra ai su khangi in khalakpagi ni haiba aina fana phurasu ngangasu lotna thumna dum tawni nang nasagi na thau khangbra haini yengmani dada ai matuk toroi Aduk irang da ngawba hingdok sarukdane sisako hu pige da ai bu phubino yam nai hu ina piu ai tha asijakrage Henry khangawdana hawkraba thawbana tawkiba thembida amadi picture gi hawkraba thawdok singdo mamita sangsang urei makok puba ngamdre Henry lemai da phamtharaga makok tu kanna paisilaga thamoi gi pendaba mayamdo kanna lautori nangbude ina lemna khak tharoi Ai sirabasu sini jail da irabasu laini fataba punamakti maru phungna mangangani aigi punsibasu lai khata na ba kayar khanna sinkiba nang aina lemna khak tharoi picture de ki ne Henry da yenglei karino haiba ma gyan sukta tadri aduga kanagumba amana makhoi sokna ba tawra abra haina sukhali somdana Newton di pakhale kaigino phone se susok larisina amu phubira zala tawrise aibo Newton di lei bayadre kayar khanna phone tawse adubo kem ta kanna balaite mathwai di ware leimana thoiba sak sakrabra mitkhulat la tawna chakre nakanda Newton na fatkhum lei aina chari ba saksina kadaida mitko pakhatna leimada amuk yeng Newton da mu yeng lei mangakna kaino nang sak sa dibro Mitko khumpham khangdre hanagi matam ama Newton bu namsilaga thambiba dugumna thamba yagadra khanna tawrakpani Newton na asukuiba matam se aibu cha ising ningthina pijaraktaba chare na sum haijillaga khumduna lakpa natro mitko noksinne aima aidi nang saraboi ningi sadribro la sembirage la Newton sauna leiton da saru pandena haibe yari na pangai haibado tawbigano Mikhu chapu da chak amu yeng amada mu yeng tori masado pakhat pasu phauri ngasai mana chak saruk to hui da bisa thokrabani
ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯇꯧꯗꯨꯅ ꯂꯥꯛꯑꯕꯅꯤ꯫ ꯂꯩ ꯃꯃꯤꯠꯈꯨꯗ ꯌꯦꯡꯂꯒ ꯅꯪꯕꯨ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯃꯤꯠꯈꯨꯅ ꯄꯥꯈꯠꯅ ꯊꯣꯏꯕ ꯑꯩ ꯄꯤꯔꯒꯦ ꯅꯪꯒꯤ ꯆꯥꯛ꯫ ꯅ꯭ꯌꯨꯇꯟ ꯇꯞꯊꯩ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯕ ꯄꯥꯝꯗꯕꯩ꯫ ꯏꯔꯨꯖꯔꯛꯀꯦ ꯊꯤꯔꯛꯑꯝꯃꯨ, ꯑꯗꯨꯒ ꯑꯃꯅ ꯃꯐꯝꯁꯦ ꯅꯣꯏꯒꯤ ꯀꯨꯁꯤ ꯇꯧꯐꯝ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯎ꯫ ꯃꯤꯠꯈꯨ ꯏꯀꯥꯏꯕꯒ ꯀꯩꯒ ꯑꯉꯥꯡꯗꯨꯅ ꯉꯥꯡꯉꯤꯕ ꯋꯥꯗ ꯈꯨꯝꯐꯝ ꯂꯩꯇ꯭ꯔꯦ ꯀꯞꯁꯤꯟꯅꯔꯛꯏ꯫ ꯃꯥꯅꯦ ꯑꯩꯗꯤ ꯃꯤꯅꯥꯏꯅꯤ, ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯃꯑꯣꯡꯗ ꯏꯄꯛꯇ ꯄꯛꯆꯕ ꯃꯤꯅꯤ꯫ ꯂꯩꯃ ꯅꯨꯡꯉꯥꯏꯇ ꯊꯣꯏꯕ ꯅꯅꯦꯗ ꯑꯗꯨꯝꯅ ꯉꯥꯡꯒꯅꯨꯅꯦ, ꯃꯥꯁꯨ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯅꯃꯥꯅꯤ ꯈꯜꯂꯣ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯃꯨꯡꯁꯤꯒꯤ ꯃꯥꯅ ꯍꯣꯠꯅꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯤꯕꯨ ꯅꯪ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ? ꯅ꯭ꯌꯨꯇꯟ ꯀꯩꯝꯇ ꯈꯨꯝꯂꯝꯗ ꯇꯨꯃꯤꯟꯅ ꯄ꯭ꯔꯞ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯤꯠꯈꯨꯗꯤ ꯃꯥꯒꯤ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯈꯪꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯋꯥꯕꯕꯨ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯔꯥꯜꯗꯣ ꯀꯨꯞꯅꯕ ꯍꯣꯠꯅꯕꯗ ꯀꯞꯁ ꯂꯥꯎꯁꯤꯟꯅꯔꯒ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯇꯣꯝꯕꯤ ꯃꯁꯥꯅ ꯌꯥꯝ ꯅꯛꯅ ꯂꯩꯕ ꯃꯔꯝꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯎꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯄꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ꯫ ꯊꯦꯝꯕꯤ ꯃꯄꯥꯒꯤ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯄꯥꯗ ꯇꯝꯃꯛꯂꯤ꯫ ꯅꯨꯄꯥꯗꯣ ꯃꯥꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ ꯃꯤꯔꯥ? ꯃꯥꯅꯦ, ꯉꯍꯥꯃꯨꯛ ꯑꯩꯉꯣꯟꯗ ꯀꯥꯔꯟ ꯇꯥꯔꯛꯑꯦ ꯍꯥꯏꯗꯨꯅꯤ, ꯑꯗꯨꯒ ꯅꯨꯄꯥꯗꯨꯗꯒꯤ ꯁꯦꯜꯁꯨ ꯃꯥꯅ ꯂꯧꯕ ꯃꯥꯜꯂꯦ꯫ ꯇꯣꯝꯕꯤ ꯉꯛꯅ ꯀꯔꯤ ꯑꯉꯥꯡꯅꯣ ꯃꯁꯤꯕꯨ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯃꯄꯨꯛꯆꯦꯜ ꯄꯤꯛꯂꯝꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯅꯣꯡꯃꯗ ꯈꯜꯂꯨꯗꯦ꯫ ꯃꯥꯕꯨ ꯏꯆꯥꯒꯨꯝ ꯐꯖꯅ ꯁꯦꯝꯕꯤꯒꯦ ꯁꯥꯕꯤꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯊꯦꯝꯕꯤ ꯀꯞꯄꯒ ꯄꯄꯥ ꯑꯩ ꯃꯥ ꯀꯥꯏꯅꯕ ꯉꯝꯃꯣꯏ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ, ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯏꯅ ꯎꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯩ ꯍꯧꯔꯦ꯫ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯆꯥ ꯑꯃꯒꯤ ꯋꯥꯈꯜ ꯃꯥꯅ ꯎꯗꯕ ꯈꯪꯗꯕ ꯑꯣꯏꯔꯕꯗꯤ ꯐꯩ, ꯑꯗꯨꯁꯨ ꯅꯠꯇꯕ ꯃꯥꯒꯤ ꯃꯥꯡꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯕꯨ ꯅꯨꯄꯥꯗꯤ ꯊꯣꯛꯇꯅ ꯐꯩ꯫ ꯇꯁꯦꯡꯕꯗꯤ ꯍꯦꯟꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯗꯤ ꯍꯣꯡꯂꯛꯂꯤꯕꯗꯨꯅ ꯃꯈꯣꯏꯅ ꯂꯥꯟꯅ ꯂꯧꯕꯅꯤ꯫ ꯃꯁꯥꯗꯣ ꯅꯣꯔꯃꯦꯜ ꯑꯣꯏꯗꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩꯕꯩꯅꯤ꯫ ꯇꯣꯝꯕꯤ ꯃꯅꯥ ꯐꯥꯎꯕ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯄꯨꯟꯁꯤꯗꯣ ꯃꯤꯒꯤ ꯃꯈꯣꯡꯗ ꯇꯨꯔꯒ ꯆꯥꯔꯒ ꯂꯩꯅꯤ, ꯁꯅꯥꯒꯤ ꯀꯩꯔꯥꯛꯇ ꯃꯥꯕꯨ ꯆꯤꯡꯈꯠꯄꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯃꯤ ꯃꯁꯛ ꯈꯪꯗꯅ ꯑꯩꯕꯨ ꯅꯦꯠꯂꯒ ꯆꯠꯀꯦ ꯈꯟꯕ, ꯃꯤ ꯎꯁꯤꯠꯇꯕ, ꯃꯃꯤꯠ ꯃꯃꯥꯏ ꯈꯔ ꯄꯥꯡꯂꯛꯄꯁꯤꯗ꯫ ꯄꯄꯥ ꯌꯥꯔꯦꯗꯣ꯫ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯃꯇꯧꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯦ ꯍꯦꯟꯔꯤꯗ ꯀꯣꯜ ꯇꯧꯏ꯫ ꯍꯦꯟꯔꯤ ꯐꯣꯟ ꯑꯣꯠꯈꯠꯂꯒ ꯕꯕꯥ ꯊꯦꯝꯕꯤ ꯄꯥꯈꯠꯅ ꯃꯄꯥꯗ ꯌꯦꯡꯂꯛꯏ꯫ ꯇꯣꯝꯕꯤ ꯇꯞꯅ ꯅꯪ ꯀꯩꯗꯧꯔꯦꯕ? ꯋꯥꯍꯪꯗꯨꯗ ꯉꯛꯅ ꯕꯕꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯇꯣꯝꯕꯤꯁꯨ ꯑꯁꯥꯎꯕ ꯍꯦꯟꯃꯟꯗꯅ ꯉꯥꯡꯉꯤ ꯉꯥꯡꯉꯣꯏ ꯈꯪꯗꯅ ꯆꯦꯜꯂꯤ꯫ ꯅꯪꯕꯨ ꯅꯈꯨꯠ ꯄꯥꯏꯗꯅ ꯆꯤꯡꯈꯠꯄꯤꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯈꯣꯏꯕꯨ ꯅꯦꯠꯂꯒ ꯆꯠꯀꯦ ꯈꯜꯂꯤꯕ ꯑꯣꯏꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯕꯕꯥ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯕꯕꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ꯫ ꯇꯥꯔꯣꯏ ꯉꯥꯛꯀꯤ ꯇꯧꯔꯤꯕ ꯇꯥꯠ ꯄꯥꯠꯇꯣ ꯈꯪꯉꯤ, ꯑꯩꯈꯣꯏꯁꯨ ꯀꯌꯥꯝ ꯎꯁꯤꯠꯇ꯭ꯔꯒꯦ ꯅꯪ? ꯍꯦꯟꯔꯤ ꯁꯥꯎꯅꯤꯡꯂꯦ ꯊꯦꯝꯕꯤꯅ ꯀꯩꯀꯩ ꯍꯥꯏꯔꯝꯃꯅꯤ ꯍꯥꯏꯕ ꯈꯪꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯌꯦꯡꯉ ꯉꯥꯡꯕꯤꯌꯨ, ꯑꯆꯨꯝ ꯑꯔꯥꯜ ꯈꯪꯗꯅ ꯃꯤꯉꯣꯟꯗ ꯄꯪꯍꯥꯏ ꯍꯥꯏꯕꯗꯣ ꯇꯧꯕꯤꯒꯅꯨ꯫ ꯍꯦꯟꯔꯤ ꯁꯥꯎꯅꯤꯡꯕꯩ ꯍꯥꯏꯕ ꯋꯥꯍꯩꯅꯤ, ꯑꯗꯨꯕꯨ ꯇꯣꯝꯕꯤꯗꯤ ꯃꯉꯣꯟꯗ ꯎꯁꯤꯠꯇꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯤ? ꯅꯪꯃꯛꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯂꯧꯔꯝꯗꯥꯏꯗꯅ ꯇꯤꯟ, ꯆꯠꯂꯝꯗꯥꯏꯗꯅ ꯍꯟ, ꯃꯁꯤ ꯀꯔꯤꯅꯣ? ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯀꯗꯕ ꯅꯠꯇꯦ, ꯅꯄꯥ ꯅꯃꯥꯅ ꯀꯔꯤꯁꯨ ꯇꯥꯛꯄꯤꯔꯝꯗ꯭ꯔꯣ? ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯇꯦꯟꯁꯟꯅꯒ ꯂꯩꯕꯒ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯕꯕꯥꯅ ꯑꯩꯈꯣꯏꯁꯦ ꯀꯩ ꯑꯣꯏꯅ ꯎꯕꯤꯔꯒꯦ? ꯍꯣꯏ ꯑꯩꯈꯣꯏ ꯐꯅ ꯂꯩꯔꯝꯗꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯕꯕꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗꯤ ꯌꯥꯝ ꯂꯥꯟꯒꯅꯤ꯫ ꯑꯗꯨ ꯌꯧꯔꯛꯑꯗꯤ ꯅꯣꯏꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ, ꯇꯥꯅꯤꯡꯗꯦ ꯀꯩꯝꯇ꯫ ꯍꯩ ꯅꯄꯨꯟꯁꯤꯗꯣ ꯂꯨꯈꯥ ꯀꯨꯝꯗꯩ ꯆꯤꯡꯈꯠꯄꯤꯒꯦ ꯈꯟꯕꯅꯤ, ꯅꯪ ꯃꯤꯒꯤ ꯃꯈꯣꯡ ꯇꯨꯔꯒ ꯅꯤꯔꯒ ꯆꯥꯔꯒ ꯂꯩꯒꯦ ꯈꯟꯒꯅꯨ, ꯈꯪꯉꯕ? ꯅꯄꯨꯟꯁꯤꯗꯣ꯫ ꯉꯥꯡꯅꯔꯤꯁꯤꯡꯗꯣ ꯑꯃꯅ ꯑꯃꯗ ꯂꯣꯟ ꯁꯨꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ, ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯥꯟꯅ ꯂꯧꯅꯔꯒ ꯁꯥꯎꯒꯠꯅꯔꯛꯂꯤ꯫ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯤꯁꯨ ꯃꯈꯣꯡꯗ ꯇꯨꯗꯨꯅ ꯍꯤꯡꯉꯛꯇ꯭ꯔꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯅꯤꯔꯒ ꯆꯥꯔꯛꯇ꯭ꯔꯤ, ꯑꯃꯅ ꯃꯤꯒꯤ ꯃꯄꯣꯠ ꯑꯃ ꯏꯈꯨꯠꯁꯤꯅ ꯍꯨꯔꯥꯜꯂꯨꯗ꯭ꯔꯤ, ꯈꯪꯉꯕ? ꯃꯤꯕꯨ ꯑꯗꯨ ꯈꯟꯊꯅ ꯈꯟꯕ ꯇꯧꯕꯤꯒꯅꯨ꯫ ꯍꯩ ꯃꯤꯅꯥꯏ ꯃꯆꯥ ꯑꯗꯨ ꯎꯁꯤꯠꯇꯕ ꯅꯪ, ꯏꯆꯥ ꯅꯨꯄꯤꯁꯦ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯈꯤꯒꯦ, ꯅꯪꯉꯣꯟꯗ ꯏꯆꯥ ꯄꯤꯗꯧ ꯅꯠꯇꯦ, ꯇꯧꯕꯤꯃꯜ ꯈꯪꯗꯕ꯫ ꯑꯩ ꯁꯣꯏꯗꯅ ꯕꯕꯥ ꯑꯩꯈꯣꯏꯒꯤ ꯁꯦꯜꯗꯣ ꯅꯣꯡꯃꯗꯤ ꯁꯤꯡꯉꯛꯈꯤꯅꯤ, ꯃꯇꯝꯗꯨꯗ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯛꯑꯕ ꯕꯕꯥ ꯑꯃꯗꯤ ꯊꯦꯝꯕꯤꯕꯨ ꯑꯩꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯁꯤ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯗꯣꯔꯤꯕ? ꯍꯩ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯁꯥꯎꯅꯔꯒ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯊꯦꯝꯕꯤꯁꯨ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯀꯞꯆꯩ,
Tombina machabu themzilaga thammi. Somde Henry matomda kapche awaba amagi mathakta awabam hapchinbasida wakhaldu puba ngamdre. Baba, noina ibulana lorido. Ai kanano haiba nongmadi soidana khangalakini. Aduga thembidi kanagi soiba yaroi. Madi ai khaktagini. Henry su magi nungai taba mayamda pathazaraga picture bu thirei. Picture maning thongda phamanga kanna kappi. Yambo ai sidore pubda na phubada. Ai siam patre. Matongde khoini wari sanarugumse. Unabada su unarugumse. Henry na tungde. Angang picture khangpai khangi makhada phamma kapai. Nada ai matung thoroi ai yam lale. Henry machalgi mato ubada nungai tamasu kapthorei. Dada ngasidine nangbu phokre. Nang sauna thoi. Matungda amuk hanna dada na pamdaba thawak toradi ai yam sauni. Taroroye. Henry kai ki thadooga tamna ngai. Nang dada da sing hayo nupa koibra. Picture khumde kai na lukthran lei. Ikai gano nangi afafada tanabai aina tana kanabu lege. Mi dauna mama macha ama machi ama leibasu nate. Nangi aina tana kana lege. Picture na mabungde manna yengle aduga amuk so phoni kina. Nada ay asing bahage nangai wo phugadra. Asing bahayra di phuroi. Yambung ay Henry bisumani suklaga yambung hay di Newton. Hoy hay na mga nomi. Nang mawanda fazana hayo. Ako'y dada na yade pui nang sulari ka na pao ay supagi. Aduga matam kralay raga pao pao na siya na fazana hayo. Picture haraw na. Hayge, ado dada nang siyara ba na tra? Henry phone po hagalaga. Lo na phone para madi nang hing na pume. Picture kina, paro ye ay ba pumino? Amok sumabong machilda awano ngay wari sanaray. Picture ni masado. China ngak tangayri, China kan bagi. Henry na amu hidak taybi picture kapta na bathim laga. Somda na niyuta lay pamga amta khangdre, picture do kay dokrabano khanna. Ngasay phone pairam baday takiba khonjel sinduna hina pakhat pani. Talak tuda kolam lai. Kadore, tompok na. Kadori no. Andak tingmi macha se yam nayi na pao am tay ko. Newton na. Nayi balay ito do phone pairam tringo. Tompok no laga. Itu haibiga tawine. Masi yengone. Nang si ibo kibam yausilengo. Yare taningde kay lere phone toro isina. Sunday numita kweda lao kenom chase. Ngambaroy ay Sunday. Nang na jangni haraga hosbo kay doriba. Asam na matamdi sumhojin ki picture ga Newton ga sa pao mata pauna de. Sida natana Henry thembi ga so pao kari shu pauna kidre. Coaching pao leptuna mayumda oina hotnaduna leiri singnaba amaga loinana. Namitu Henry ga picture ga anida phak amata da tharaga lairi kanna pari. Henry de makhon mawaga thokte tumina tumak aurairi. Picture di amuk teba loire khonjel di lau puna paabana magi hinabini. Henry na Thoy khra tapna pao. Haina deda ai tapna par di para phaw yati. Yaroi na. Dada nang che thembi ga pao phawna draba. Henry tapna nungai ta. Phawna di. Kay gya phawna yadra. Ai di ma sam nungsi. Aina hayang ay matik sama mi mo iragane. Soidana mabu lo chatgani. Mago manupi de tangani. Aina magi pukchal khangi. Ay dada ay sulay ka na pagi. Handak tireng wan tahaladini. Tahalo. Nang nalim hilaga matamang halalay ragane. Nang dani mangdo ba. Nasana gyan tao ko. China di koklam nani. Dak di tari do kang no. Ngarang nahan da puraga mimi am nari. Iya siba kari to. Nada ising asaba thombigi. Kona. Yari layag to paro. Ay pamung da paro ge. Yari sida thumpaw. Nang nakang da bango. Asam na machin mapado haraw-haraw nung si chana na layri. Namidang wairam ni picture karing bapochi kara putho othori. Kangawda na nakande. Macha, khonjal tabada picture ngak na yingli. Newton mabu thorak pangairam ba obada picture di nahan kay pao phawnar dabay nungay tabaga mabung na phubay China ga mayam da nagsinglag kapi. Yambo,
न्यूटꯟꯁꯨ पिक्चरबु गारीदा हापगा पुई मफम अमदा खामख्रे वरी शनै नंग इंगोदा फसना हारप याद्रो तुमिना लेसिले कैगिनोबा यमुं क्याम पाखलमनि नंग खंगब्रा पिक्चर कांगांग तौरगा मी फोन सु थुगाइख्रे कमाइना हाइदेबा दादाना फोबत सिगे तौवे न्यूटन पाखना करिगे अगी मुसाबो मोइना फोबा याब्रो कपकना तो यारे यमुं ला सिदे हौजिकती पिक्चर मबुंगना फोबे दाग मयामदो ओटली कपगा तो सिदा सु इसे सिदा सु इ चंगिबा सिदा नते अखोय दादाना सिक्रो हो पिगे हाइबा न्यूटन पिक्चर की मचिन मचादना तमिबा ngangi mayamda taraga picture bu nungsiba sum hengalakpagum tawri makhut machada chena paisilaga khangidana makhoi nangonda phobe yamba cheya soba mani tomna ba kalise angangna lam yam helena madi koideba maongda matu kainaraga ingonda taptai phui Newton noglaga oh mana matu kainaraga nangonda phuriba khuna mani aidi chengi tawbane ba दादाना थचिला लेनी दादाना हाइबे इलो फसना नंगबु नुसिबे फोरिनी नुसिद्रदेना हन्ना कयिं बिरोइदबनी पिक्चर पेरी पेरी मथंग इरांग तौरदी खोंग खुदसे पुल्लगा उदे यालगने थमनी इसिंग हेयैदना फुनी किजद्रा अदुना लाइक न पावको लमिंजना अदो पाव फाउनदबसे फोन नम्मा पिरगे पिक्चर ममी लाउथुई काइदगी अई ngамmoye दादाना फोन ग लोना पारमदी हिंग हिंग न फुमनी न्यूटन नोंथोरै इमाय एम किजे मचाबु हिंग न फुमनी हारिबा आई फोन गमता पाइजरोय यम्बो अखोइनी तोइना उनरोइसे वरै सानरोइसे लाइरिक कन्ना पाकसे नंगसु मैम पाव अदो आइगी वखलदि काउकिनिको वाव अंगांग से ज्ञान सुत्ता तारमे हिंगोंदा गोइन ताक्सलेबा यम्बो केनोम हाइबिउरा हाइरो कइनो अदोरा दादाना इंगोंदा नपा कोइब्रा हंगेबा ऐसे लोइना हाइदोख्रे न्यूटन ngakna ha as loiredana lona khra chingnabadi fai direct haramaba phoreda iseni bai khra khangnarabani na hujukte dadana ne like na pa khra leraga pau phasna phauna se hai khoi न्यूटन noklaga ahi diwa kari haidoinu sidabo loina gyan tanre sida yamba aisu like na pa gi ko nangsu pau असमना पिक्चर वो मयुमदा थिनबिरमगा मासु हनख्रे पिक्चर हराव हराव संगकली नान खेमा की नुंगाइतबा मयामदा पुमनमा कोखिबगा मानरे सोमदना कमदौरी थेंबी साक फाउ चादे आई चानिंगदे पपा तोंबी मचागी मतौ याम नुंगाइत्रे नसादु सोक्लनिने थोइबी अदोमना तौगनुने नंगबो इपाना नंगिदमक्ता मतिक चारबी इमाक सोइदना थीगनिने अयमता पामदे मदु पुमनमक आइगी फमदारिमबने इपाना नंगबु हेक पोकपदगी खुदपाकना फावबा सेक थाद्रिबनी ngasi फावबदा आइबु वाय माखनगनो थोइबी थेबी सुमपाना थेम नौदना चा इसिन पिजना बोहनरी मखोइगी मफम दैदे हेनरी बुसतुकी मति येख्रे सोमदस अदो मंगाई प्रीति खोइदि सावबना मै हौरे सिदनतना करी थोलकदगे खनबदस अवाब अमनी मुथीना ओथोकना लाक्सरख्रेदको थौबा मखुत लोइना तेबनी फिबम सोना सोलई माबु याम थुन लोइसिलसे नत्रबदि यारोय मुथी तपना यादे मदुगी मतम सुलाखिनिको अखोइना केमता थौसाउदबैनी अदुबु होजिकति मपुंग फारै फारअबनी मखोइ सुकरिगुम खरा तौरकद्रा हाइबसे चिंगनब लैरे होजु फावबा नंगबु खंगलंबा हाइबसिनदि रोजीना थबकसन हाना ngang ओइरिङैदा लोइसलौरबदि फारोइद्रो अगी वा तादबकी पुमनमक्से सोइरक तौरेदना मुथीना अमुक्ता तपथको थब अमा तौबदने तराई तराई हेक्ता तौबा हाइबसे अखोइद ओइना हेना माइथीगनी मसिना मुन्ना खन्थरबा कोक संगिने प्रीतिना कैबुन हाइसा नोइ ngangnari mayamse ai gyan tade हेनरी हाइबा मिनाइ मचादुना नत्रो फुरैदो थौबना नंगना खंगदबा वायाम ले तुमि ले अइना हाइबदुदा तो माबु लोइनबना लोइनना बहनो हौजिदि थबक के आमा पांथोक वाली मतंग जाना तौनी प्रीतिना हैतासो मुथीना नंगसु याम थुना फनबा कन होनसे लाक्तोरिबा थबक मयामसिना मैने लकानसिदा नंगना कराइदे नुपी अमु लामसलुरिमन रोजीना अहिदिने कोका ngauzeida karino khangde amagi mathakta ama gyan ga tajade
ꯊꯧꯕꯈꯣꯏ ꯃꯨꯊꯤꯈꯣꯏꯁꯨ ꯍꯦꯟꯔꯤꯅ ꯃꯈꯣꯏꯕꯨ ꯈꯪꯈ꯭ꯔꯕꯅꯤꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯗ ꯂꯩꯕ ꯐꯥꯎꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯃꯔꯝꯁꯤꯅ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯃꯕꯨꯡ ꯃꯆꯜꯕꯨ ꯂꯣꯏꯁꯤꯟꯒꯗꯒꯦ ꯈꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯁꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯍꯦꯟꯔꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯄꯣꯠꯆꯩ ꯀꯌꯥ ꯍꯦꯛꯂꯒ ꯌꯣꯟꯅꯕ ꯇꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯨꯁꯨ ꯄꯨꯡꯆꯥꯎ ꯆꯥꯎꯔꯨꯕꯗꯤ ꯅꯠꯇꯦ, ꯃꯐꯝ ꯃꯆꯦꯠ ꯑꯃ ꯃꯥꯡꯍꯟꯗꯅ ꯄꯣꯠꯆꯩ ꯊꯥꯖꯤꯜꯂꯤ꯫ ꯗꯗꯥ, ꯅꯁꯥ ꯉꯝꯗ꯭ꯔꯤꯕ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯒ ꯂꯩꯌꯣ꯫ ꯑꯗꯣ ꯗꯗꯥ, ꯅꯇꯣꯝ ꯄꯨꯔꯒꯦ ꯍꯥꯏꯔꯣ? ꯌꯥꯅꯤ, ꯑꯩ ꯊꯤꯟꯗꯣꯛꯎꯔꯒꯦ꯫ ꯊꯦꯂꯥ ꯒꯥꯔꯤꯗ ꯏꯜꯂꯒ ꯆꯠꯇꯧꯁꯤꯕꯣ? ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯒꯦ꯫ ꯍꯦꯟꯔꯤ ꯃꯆꯜꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯎꯕꯗ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯅꯤꯗꯅ, ꯉꯥꯎꯁꯤꯟꯅꯒꯅꯨ꯫ ꯅꯪꯅ ꯉꯥꯎꯁꯤꯟꯅꯔꯒ ꯃꯥꯡꯖꯗꯣꯏꯁꯦ ꯅꯪ ꯈꯛꯇꯅꯤ꯫ ꯍꯦꯟꯔꯤꯁꯨ ꯏꯟꯊꯣꯛꯂꯒ ꯊꯣꯔꯛꯏ꯫ ꯆꯠꯅ ꯌꯣꯜꯂꯤ ꯇꯥꯂꯛꯇꯨꯗ ꯅꯥꯀꯟꯗꯩ꯫ ꯀꯣꯕꯤ 5 ꯈꯛꯇꯪ ꯂꯧꯒꯦ꯫ ꯍꯦꯟꯔꯤ ꯂꯩꯊꯣꯔꯛꯏ꯫ ꯇꯣꯝꯕꯤꯒ ꯑꯅꯤꯗꯣ ꯂꯦꯞꯄ ꯂꯩꯔꯝꯕ ꯎꯕꯗ ꯍꯦꯟꯔꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯥꯗꯨ ꯏꯀꯥꯏꯅ ꯂꯨꯛꯊꯔꯒ ꯃꯀꯣꯛꯇꯨ ꯃꯥꯒꯤ ꯁꯥꯒꯟꯗ ꯌꯥꯜꯂꯤꯕ ꯐꯤꯗꯨꯅ ꯀꯨꯞꯁꯤꯜꯂꯤ꯫ ꯇꯣꯝꯕꯤ ꯃꯨꯟꯅ ꯌꯦꯡꯂꯒ, ꯊꯕꯛ ꯇꯧꯕꯗ ꯏꯀꯥꯏꯔꯤꯕ꯭ꯔꯣ? ꯍꯦꯟꯔꯤ ꯂꯨꯛꯊꯔꯒ, ꯅꯠꯇꯦ ꯕꯕꯥ, ꯑꯩ ꯅꯪꯒꯤ ꯅꯄꯥ ꯅꯠꯇꯦ꯫ ꯍꯦꯟꯔꯤ ꯍꯪꯒꯠꯅ ꯐꯥꯎ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯂꯨꯛꯊꯔꯒ ꯂꯩ꯫ ꯀꯣꯕꯤꯗꯣ ꯑꯣꯜꯂꯒ ꯄꯤ꯫ ꯀꯌꯥ ꯇꯥꯔꯦ? ꯌꯥꯔꯅꯤ ꯕꯕꯥ, ꯑꯩꯁꯦ ꯅꯣꯏꯒꯨꯝꯕ ꯁꯨꯕꯒ ꯅꯣꯝꯃꯒ ꯑꯐꯪ ꯄꯛꯆꯥꯗ ꯆꯥꯕ ꯃꯤꯒꯤ ꯃꯄꯠ ꯐ꯭ꯔꯤꯗ ꯂꯧꯗꯧ ꯅꯠꯇꯦꯀꯣ꯫ ꯍꯦꯟꯔꯤꯁꯨ ꯉꯁꯥꯏꯗꯩ ꯐꯥꯊꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯖꯤꯟꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯎꯕ ꯍꯦꯟꯃꯟꯂ ꯈꯨꯝꯃꯛꯏ꯫ ꯁꯦꯜ ꯈꯔ ꯄꯥꯏꯔꯦꯅ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯎꯗꯕ ꯇꯧꯕꯤꯒꯅꯨ꯫ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯤ ꯃꯐꯝꯗꯩꯁꯨ ꯅꯤꯔꯒ ꯆꯥꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯕꯕꯥ ꯈꯣꯏꯗꯩ ꯂꯧꯈꯤꯕ ꯃꯇꯦꯡꯗꯣ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯅ ꯂꯧꯅꯤꯡꯅ ꯂꯧꯈꯤꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯃꯗ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯩ ꯇꯧꯔꯛꯀꯅꯤ꯫ ꯇꯣꯝꯕꯤ ꯍꯦꯟꯔꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯑꯗꯨ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ, ꯃꯃꯥ ꯃꯄꯥꯗ ꯀꯔꯤꯁꯨ ꯇꯥꯛꯄꯤꯗꯕ ꯃꯆꯥꯅ ꯀꯔꯤ ꯑꯐꯕ ꯑꯣꯏꯗꯧꯔꯤꯕ? ꯅꯁꯥꯅ ꯇꯥꯛꯊꯣꯛꯆꯕꯅꯤ꯫ ꯍꯦꯟꯔꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯆꯤꯝꯕꯥꯜꯒ ꯃꯃꯣꯟ ꯅꯣꯛꯂ ꯈꯨꯝꯃꯛꯏ꯫ ꯆꯨꯝꯃꯤ, ꯑꯩ ꯏꯃꯥ ꯏꯄꯥꯅ ꯀꯔꯤꯁꯨ ꯇꯥꯛꯄꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯕꯕꯥꯅ ꯑꯩꯕꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯑꯁꯣꯏꯕꯗꯣ ꯁꯤ ꯇꯧ, ꯁꯤꯒ ꯃꯥꯏꯒ ꯑꯐꯕ ꯍꯥꯏꯕꯩ ꯃꯍꯨꯠꯇ ꯀꯔꯤꯝ ꯀꯊꯥꯏꯅꯗꯅ ꯇꯧꯔꯤ꯫ ꯕꯕꯥꯁꯦ ꯃꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯍꯥꯏꯔꯛꯏꯕ ꯋꯥꯍꯩꯗꯨꯗ ꯀꯔꯤꯁꯨ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ꯫ ꯇꯣꯝꯕꯤ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯐꯥꯎꯔꯦ꯫ ꯂꯥꯏꯔ ꯃꯆꯥꯅꯤ ꯍꯥꯏꯔꯤꯈꯩ ꯄꯛꯆꯩ ꯈꯜꯂꯨꯏ, ꯑꯗꯨꯕꯨ ꯍꯦꯟꯅ ꯏꯀꯥꯏꯅꯕ ꯃꯆꯥꯛ ꯑꯣꯏꯔꯦ꯫ ꯍꯦꯟꯔꯤ ꯃꯄꯤ ꯇꯩꯊꯣꯛꯂꯒ, ꯃꯄꯥ ꯃꯃꯥ ꯂꯩꯕ ꯃꯆꯥꯅ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ, ꯅꯣꯡꯃꯒꯤ ꯄꯨꯛꯆꯥꯛ ꯇꯥꯟꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯥꯌꯣꯛꯅꯔꯤꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯃꯟꯗꯨꯅ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯅꯕ ꯁꯃꯥꯖꯁꯤꯅ ꯑꯈꯨꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤ꯫ ꯑꯩꯅ ꯁꯤ ꯇꯧꯔꯒ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯛꯇꯧꯔꯤ? ꯁꯤ ꯍꯥꯏꯔꯨꯔꯒ ꯀꯔꯤ ꯇꯧꯕꯤꯅꯤ ꯈꯟꯗꯨꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯆꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯉꯁꯤꯗꯤ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯔꯛꯂꯤ꯫ ꯅꯥꯀꯟꯗꯩ ꯊꯦꯝꯕꯤ ꯇꯞꯅ, ꯍꯦꯟꯔꯤ ꯈꯨꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯩꯇꯨꯅ ꯃꯥꯒꯤ ꯑꯦꯟꯁꯥꯡꯁꯤꯡꯗꯣ ꯏꯜꯂꯒ ꯆꯠꯄ ꯍꯧꯏ꯫ ꯄꯄꯥ, ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯃꯥꯗꯤ ꯄꯄꯥꯅ ꯈꯜꯂꯤꯕ ꯃꯤꯗꯨ ꯅꯠꯇꯦ꯫ ꯃꯥꯕꯨ ꯑꯃꯨꯛꯇ ꯈꯥꯝꯃꯨ꯫ ꯇꯣꯝꯕꯤ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯔꯛꯏ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯂꯛꯏ꯫ ꯌꯥꯔꯦ ꯊꯣꯏꯕꯤ, ꯃꯥꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤꯅꯦ, ꯃꯥ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯍꯜꯂꯛꯈꯤꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯤꯒ ꯇꯣꯝꯕꯤꯒꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝꯗ ꯍꯟꯕ ꯇꯥꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯊꯦꯝꯕꯤꯒꯤ ꯅꯤꯡꯉꯥꯏꯗ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯈꯟꯗꯨꯅ ꯌꯦꯡꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯦꯟꯔꯤꯁꯨ ꯄꯣꯠꯆꯩ ꯌꯣꯟꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯀꯥꯔ ꯑꯃ ꯈꯥꯝꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄ ꯈꯟꯖꯤꯜꯂꯨꯗꯦ, ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ꯫ ꯍꯦꯟꯔꯤ ꯃꯥꯡꯒꯣꯜꯗ ꯐꯝꯃꯒ, ꯊꯣꯏ, ꯇꯥꯕ꯭ꯔꯣ? ꯇꯥꯏꯌꯦ ꯗꯗꯥ꯫ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯔꯛꯎ꯫ ꯄꯤꯛꯇ꯭ꯔꯨ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯗꯗꯥ, ꯂꯣꯏꯅ ꯁꯤꯠꯂꯕꯣ? ꯍꯦꯟꯔꯤ ꯄꯩꯁꯥꯁꯤꯡꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯏ꯫ ꯁꯦ, ꯀꯌꯥ ꯁꯨꯒꯦ ꯌꯦꯡꯉꯨ꯫ ꯄꯣꯠ ꯆꯩ ꯈꯔꯗꯤꯅꯦ ꯍꯜꯂꯛꯏ꯫ ꯀꯩꯀꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤ ꯑꯩ ꯂꯩꯔꯛꯇ꯭ꯔꯦ ꯐꯔꯛ ꯇꯥꯗꯅ꯫ ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯏꯕꯗ ꯑꯋꯥꯠꯄꯁꯤꯡꯗꯣ ꯍꯦꯟꯔꯤ ꯊꯣꯛꯂꯛꯏ ꯂꯩꯕ꯫ ꯉꯁꯥꯏ ꯈꯥꯝꯃꯒ ꯂꯩꯍꯧꯕ ꯀꯥꯔꯗꯣ ꯅ꯭ꯌꯨꯇꯟ ꯉꯥꯊꯔꯒ ꯇꯨꯃꯤꯟꯅ ꯂꯦꯞꯄ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯔꯤ ꯉꯛꯅ, ꯏꯃꯥꯏ, ꯃꯁꯤꯗꯤ ꯕꯦꯔꯥꯅꯤꯅ꯫ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯀꯧꯗꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯨꯒ ꯀꯧꯕꯁꯨ ꯀꯔꯝꯅ ꯀꯧꯅꯤ? ꯑꯩ ꯉꯥꯛꯇꯪ ꯂꯩꯔ ꯆꯠꯂꯒꯦꯗ꯫ ꯍꯦꯟꯔꯤꯗꯤ ꯑꯃꯨꯛꯁꯨ ꯄ꯭ꯔꯞ ꯍꯟꯖꯤꯜꯂꯛꯏ꯫ ꯅ꯭ꯌꯨꯇꯟ ꯅꯥꯀꯟꯗ ꯌꯦꯡꯂꯤꯉꯩ ꯍꯦꯟꯔꯤ ꯊꯣꯛꯂꯛꯄ ꯎꯍꯧꯗ꯭ꯔꯦ꯫ ꯅ꯭ꯌꯨꯇꯟꯁꯨ, ꯑꯁ ꯊꯣꯛꯂꯛꯇꯦ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯉꯁꯤꯔꯣ?
ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯅꯤ ꯁꯣꯝꯗꯁꯨ ꯍꯦꯟꯔꯤ ꯏꯃꯨꯡꯗꯩ ꯁꯣꯟꯗꯨꯅ ꯊꯣꯔꯛꯏ꯫ ꯆꯠꯂꯝꯕꯅꯤꯗ ꯍꯧꯖꯤꯛꯇꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯑꯁꯤ ꯈꯜꯂ ꯊꯣꯔꯛꯄꯅꯤ ꯑꯗꯨꯒ ꯅ꯭ꯌꯨꯇꯟꯗꯤ ꯃꯥꯡꯒꯣꯜꯗ ꯐꯝ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯟꯔꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫